खुरुमजरी इमेज टीवी मीटिंग ताबिरिबसिंगबु मेंडेनो माइथेमना तारामना ऑक्सरी मसिनुक्तिली पाउ पिजरी लमदम असिदा लैरिबा फुरुप असिगी मरुओइबा लाइफमलेन सिंग निंगथीना ngaksenuna thambiyu haina MPs laisemba sana jawbana lenga-ki mathakta appeal tawrakli wafam asi ngasi pakhangba cheng hongbagi yaifa thauni thauram sana konungi utra sanglenda pangthokiba thauram aduga mari leinana phongdokhibani ningthau laisemba sana jawbana hai lamdam asigi yelhumi singi asengba laisang sing semgat sagatuna isagi lining laisol yokhatnaba laingakna ahenba mijeng thambiyu laibak mara chetna ingna chikna mara tapna panba ngamnaba haiduna sahi khuringi kalengi thanil numita nongsaba amadi pakhangba anigi mafamda angamba cheng leikatuna hairiba pakhangba cheng hongbagi thauram asi pangthoktuna lakli mafam asida khakta natana ibudau nongsabana ahanba malemda khongdarakhiba mafam kaksinga leiba manthak komdasu hairiba cheng hongbagi thauram asi pangthokli hairaduna lamdam asigi yalhumi singi oina leiriba laisang sing semgat sagatuna isagi asengba masak khangnaba honaba haibasi tangai fade maram asina laingaknasu ariba yalhumi gi asengba laisang sing semgat sagatnaba honabada ahenba mideng thambiyu haiki masi ekoina odise lan gi manung su oibanina ekoi wakan se lana su khane masi atopa ekoiga yengthina ba kangbuna tawlamgadra haibagi adugumba singna basu leheli adu natraga ekoigi manungdagi so dum masi tawraga ekoi masensi adum bhap tanadana ba dum leiba lang singbasu oiramgadra haibagi makal khalale aduna faidagi phabadi ekoigi mari lena ba authority na aduga maruena police na kesu lokhapirai adu sumnai kes am lokhale harga sum tawudun ta chap chana masi investigation tawduna mari lenaba ekoigi mi singsa ekoigi aini matung na ekoigi cherak piba matung da sigumba se amona thokdana ba se ai mari le sing apil tawje Kaithel da chahi nauriba nupamasa ama yerum yolambagi video ama namlaga thadorakpa aduna angang adu lana satkhiba yaba khara leibana video namkhiba mioi sumon tongduna wari sanare angang adugi oina social welfare department na mateng tongnaba honari haina Manipur Commission for Protection of Child Rights MCPCR gi chairperson Kaisham Pradeep Kumar na phongdokre wafam asing asi nawa education na shinduna handa class 12 ki result haidorakpada mai paklakraba internally displacing the career guidance counseling pibaga loinana felicitation thauram ama thangmaiban gi thau ground hangliba relief camp da pangthokhiba thauram aduga mari leinana phongdokhibani Pradeep Kumar na hai mioi amana kaithel da angang ama awaba tabadagi yerum yolumbagi video namlaga social media da thadorakpa adu afabarom da khallaga tawramba yai adubu maduna angang aduda sokpa yaba khara yawbana video namlaga thagalakhiba mioi adu sumon tawduna kauraga makhatana tawdana ba khanghankre hiram asigi matangda awaba nangliba angang adugisu social welfare na thabak paikhatna ba khannare makhatana asigumba video kanagumba amata thagatpa share tawbana chingba tawbiganu hairaduna nawa education na career counseling gi thauram amadi mana mathum yenbagi thauram pangthok pasi tasengna chauthok chaningai oi mahairoi singna lan tawrabasu lairik tamba lepa yade honagadabani mayum makai leitaduna relief camp da leiriba angang sing mayumda hanjinba kuina changadaba maramna state government na central government ga punsillaga plan ama semba changi irang asida angang lishing kun lom awawa nangli makoigi oina tonganba scheme ama hangdoktuna thagi senpham pinaba lengak na honabasu leire haina phongdokhi Amada like tam famse fazna apni leiba model school ki machine ji handle laga boarding facility like the work where the angang sing do manang na ko school amada government school amada tambasida school dugi infrastructure wa jawa ko mayam lei mo apa gi apam basse private school apabne khala tam da ko na government school su apabne right to education act lai ye put ke haragadi boarding facility option di mission masi chawina wa koi round of talk koi haijagare makata na haijagani aduga sai sponsorship se si ani se la di kham khaidi tangdu leita dana lai jang sim se lip harmony education mai ke
Amaromda Nawa Education gi Project Director Tensubam Yaifabana Hai Nawa Education na paikhatliba project asi lanje naduna relief camp da leiriba angang singda angamba mateng pangbani class 10 amadi 12 thagadoriba mahairoi singda exam da hanglakadaba sing nainaduna material piki class 12 pass tawraba matungda amuk makoina kari tamgani makoida kari mateng pangba yabage haibadu hotnabani masida mateng kaya pangbirakpa thagatli makhatana mateng pangningba yauragasu mateng pangbiyu sahi asigi oina class 12 exam da mai paklakhraba mahairoi humudra da angamba manamathum pigani haiki TN gi metro pekazi hauji covid da pauji phangba matamda June gi first week adai da hai adugi metro pekazi haidorapa matamda class 10 thaba angang na muhena ya mere lekin gi thare ai maching chapchaba data gi aina paide aduna section amana paide ado masigi haidorapa matamda su makoina class 11 gi ming changada ba hai tare adugi su akoi na khanaraga angam mating tawge haina Patriotic Writers Forum Manipur na haukiba chahidagi hauduna laikhidraba Dr. Thiam Suresh ki mingda piba Dr. Thiam Suresh Literary Award chahi asigi oina Eminent Writer Yai School Khwairakpam da khusinnakhre Award asi laikhidraba Dr. Thiam Suresh ki loinabi RK Tamphasana amadi mahaki imung manungna donate taurakpani award khusinnaba aduga mari leinana Kaishampat Junction gi Ima Banquet Hall da pangthokhiba Thauram aduda Manipuri Sahitya Parishad ki President Longjam Joychandra PAOF ki President Nauroibam Khamba Luwang amadi Biramangol College ki Department of Manipuri ki Head of Department Dr. Laisram Landoni na Thauram adugi athoiba mithunglen oina saruk yaki Amaromda Nongin Film Production gi oiba award amasu khusinnaki Thauram adugi saruk ama laikhidraba Dr. Thiam Suresh ki photo da leisu katuna ikai khumnaba utki Thauram mari lainana awardee Yai School Khwairakpamna Phongdorakpada mahak masa naha oiringaidagi hauna iba yam pamjana haurakhi adumakpu ozagi sinphamda leirubana lairik oina phongduna aiba ama oiba haibadumadi khudong chakhide kaina thangda oza chana lukhoi thengnarakpadagi aibagi lamda mai pakna sangshinba ngamki ngasimak fangliba award asisu oza chana lukhoi amadi Rakesh anina hotna bibadagi fangba ngamlibani haiduna makoibu thagatpa phongdokhi mai hauruandagi haurpa jatna patha hama oina leiramba adudagi amo yan chillakpa mayam siga tawraga madusu lausindaba yadaba aduna hana leiramniba singsi mutki tare haidana khangladaba sina maram oiraga aini hinglingaida masi culture gi oiba thauram thongda mayamsi angang singsina loina kawrakpa aduna masi iraga thanamge raina ama aigi sekmaida popa siba haji 2010 da lai ama pong Kumbi Kendragi MLA Sanasam Prem Chandragi mityeng makhada Kumbi Kendragi manung sanba wangu maning sabalgi Lairam Marilda ising tharakpa amadi wangu maning sabalgi Lairam Marilgi nag yet ki lambi fit kuntra pakna semba haurakpagi damak wangu maning sabalgi kunjasingna MLA bu thagatpa phongdorakli Wangu maning sabaldagi nongmaithem kuber kauba khunja amana phongdokhibada matam amada wangu maning sabalgi Lairam Maril asi Kalen thagi matamda ising leitabana yamna waramba amadi wangu sabalgi nangyet ki lambi asi pikpana gari achauba ama lakpada thainafam leitaba adu ngasidi Kumbi Kendragi MLA na tawgani haikibasing irang leirabasu leina sembirakpagi damak wangu maning sabalgi parjagi mahut sinduna thagatpa phongdokchari haiki Kaitang chawba jaga singa kanda ai khoi gari silam jana ramani adu hojikti hariba onabe mele na tawriba thabak sinari ai khoi gari ni si yam line ai khoi phikun thapa banina ai khoi lambi si yam line gari ni lanjina badai khoi nuai gani ki lai ba situation sida onabe mele na lamdam sigi ani awana khodi makta su ani thabu khodi makta hairuba ai khoi na hairuba ga onabe mele na thabak se mapung phana khoi da mateng pangbi da makta hanana ong sabul gi mai kai de gi prajasing mai kai de gi onabe lebu thabu phonu jari
khutna saba sana khaktamak yonggadaba Leiren Jewelers haina mingtholba dukan ama Imphal West District ki Thauda Babok Lekai da ngasi nongna hangdokre. Grand opening thauram aduga mari lainana Leiren Jewelers ki proprietor Sijaguru Mayum Biju Sharmana phongdorakpada lamdam asida mamang thakta tauramba sana khutna sabagi thabak asi mechin na mahut sin khiduna shidarakpagi mami tari masibu hinghanduna thamnaba haiduna asigumba dukan asi hangdokpani. Dukan asida sana sabagi oina miyoi kunthra manga leiri masina mamang thakta satnaramba sana sababu yokhatpa khaknatana hiram asi haijilluraba miyoi singju thabak piba ngamle haiki. Saya क्या थी खाना तो मिली आई 2016 दे मुझे तो तसेंगा सना की लंबा कुंभा दरपति 1998 तक आई सारी जगह हम लोग ना प्लानिंग थे ना रही फैमिली बिजनेस वाले तो लोग जिन्हों को आई जो कमाना नौकरी सर्विस तो Shilon Peti da yum mai chakpada mathon mari wangba building dagi on tharaktuna makhong teklaba hojikna South City Hospital Silchar da laikanaduna leiribi Harsita Singha apokpa Gulapi Singha Madurgram gi fivam maitai luchingba amadi Congress leader Dr. Maimom Shanti Kumar na chatuna anabagi fivam yengshinki mahaka loinana social activist IS Thingom Sun Yauki Makhoi anina awawa tariba imungi miyoi singda pukning thogat piki Harsita gi mapabu Gulapi na hayeng asi machanupi gi operation tauragani punna sel lupa lak ama hena changani miyam na sel gi tengbang kharadi pi narakli haiki. Dr. Shanti Kumar Niram Kumar Das amasung IS Thingom su angamba sel gi tengbang kusinaki loinana thamoi chawraba miyamna ngamjaba tengbang pibinaba ningsinglakli. Matang sida ngasi nungkil lipaw pizaba loijare mideng tabiri basingbu amukahan na kurumjare.